ANOUBA LEINGAK SEMBADA separate administration की Khongjanda Saruk Yariba Mla Singda Minister की Pham Piroidabani HAINA Federation of HAOMEE की General Secretary Publicity HUIREMCHA HENBA KHUTYEK PIDUNA THADORAKPA CHEROL AMADA PHONGDORAKLI CHEROL asna makha tana hai wasak padana integrity ngakani HAINA wasak lamlaga manipur thugaina ba kuki की separate administration demand tawbada chawna Saruk Yariba kuki Mla Singda government sembada Minister Pham Piroidabani government sembada community की chakthung gumna semlo Minister Oibada Matik Chaba Tunglamchat ki Khanduna Miyam gi thabak tawbada achumba tawgadaba pukchen sengba corruption da mangjin tharoidaba khanduna pham pahenba mathau tai state amagi phangpham thokpa hak kudimuk center government na piba amadi aikhoina lawba haibasi India gi state amagi right ni India gi state kaya ama maramdagi party na lengak paiba kaya ama yauri makhoida BJP natraga Congress party oide haina masagi state ki sakthung thungdaba karamba state yaukibagi haiba wahang hanglakli